ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯖꯤꯊꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯖꯤꯊꯣꯏ ꯃꯁꯛ ꯃꯇꯧ ꯐꯖꯕꯇꯁꯨ ꯅꯠꯇꯅ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯍꯩꯕꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯁꯖꯤꯊꯣꯏꯒꯤ ꯑꯄꯣꯛꯄ ꯁꯥꯅꯧ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯡꯗ ꯎ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯊꯝꯕꯥꯜ ꯑꯗꯨꯅ ꯌꯨꯝꯗ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯁꯖꯤꯊꯣꯏꯅ ꯃꯇꯥ ꯂꯩꯉꯝꯕꯤꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪꯗꯒꯤ ꯂꯩ ꯀꯌꯥ ꯑꯃ ꯍꯦꯛꯂꯒ ꯅꯥꯆꯣꯝ ꯁꯦꯝꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯖꯤꯊꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯕ ꯑꯃ ꯑꯣꯏꯕꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯖꯤꯊꯣꯏꯗꯨ ꯏꯪꯈꯣꯜꯗꯒꯤ ꯍꯔꯥꯎꯅ ꯆꯦꯜꯂꯛꯂꯒ, "ꯏꯃꯥ, ꯇꯨ, ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯊꯥꯔꯝꯕ ꯌꯦꯟꯗꯦꯝꯗꯣ ꯆꯥꯎꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯀꯥꯡꯁꯣꯏ ꯊꯣꯡꯉꯒ ꯆꯥꯊꯣꯛꯁꯤ꯫" ꯋꯥꯗꯣ ꯇꯥꯕꯗ ꯊꯝꯕꯥꯜ ꯅꯣꯛꯂꯒ, "ꯏꯍꯦ, ꯏꯕꯦꯝꯃ, ꯅꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅꯦ, ꯑꯉꯥꯡ ꯃꯆꯥꯗꯧꯅ꯫ ꯁꯤꯗꯤ ꯌꯦꯟꯗꯦꯝꯁꯨ ꯅꯠꯇꯅ ꯄꯥꯡꯈꯣꯛꯅꯤ꯫ ꯅꯪꯕꯨ ꯌꯦꯟꯗꯦꯝꯒ ꯑꯃꯇ ꯃꯁꯛ ꯈꯪꯗ꯭ꯔꯕꯔꯣ?" ꯁꯖꯤꯊꯣꯏ ꯁꯨꯒꯠꯇꯨꯅ, "ꯑꯦ, ꯑꯩꯗꯤ ꯌꯦꯟꯗꯦꯝꯒ ꯄꯥꯡꯈꯣꯛꯂꯥꯒꯁꯦ ꯍꯦꯛꯇ ꯀꯣꯛ ꯉꯥꯎꯕ꯫ ꯁꯤ ꯑꯣꯏꯅ ꯊꯣꯡꯉꯒ ꯆꯥꯔꯁꯤꯔꯣ ꯏꯃꯥ? ꯍꯩ, ꯃꯁꯤ ꯆꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯂꯦꯡꯗꯅ ꯁꯤꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯄꯪꯕ ꯍꯦꯟꯒꯠꯂꯛꯏꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ ꯏꯃꯥ, ꯑꯩ ꯍꯟꯗꯛꯁꯦ ꯀꯣꯛꯁꯦ ꯏꯉꯥꯎ ꯉꯥꯎꯔꯦꯗ." ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯅꯧꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, "ꯉꯁꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡꯁꯦ ꯉꯟꯇꯥꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯕꯤꯔꯛꯇ꯭ꯔꯕꯔꯣ?" ꯁꯥꯅꯧꯗꯨ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ, "ꯉꯁꯤꯗꯣ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯔꯦꯜꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯅꯅꯦ ꯁꯦꯜ ꯈꯔ ꯄꯤꯊꯣꯛꯂꯒ ꯌꯨꯝꯗ ꯆꯠꯅꯔꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯥꯗꯣꯔꯛꯑꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯨꯝꯍꯩꯗꯣ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ? ꯁꯦꯜꯗꯃꯛ ꯄꯨꯔꯒ ꯍꯜꯂꯛꯂꯤꯕꯗꯨꯕꯣ? ꯉꯁꯤꯗꯤꯅꯦ ꯍꯛꯆꯥꯡꯁꯦ ꯏꯅꯝ ꯅꯝꯃꯤ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯨꯔꯒꯦ, ꯍꯪꯒꯥꯝꯗꯣ ꯃꯜꯂꯒ ꯄꯨꯔꯛꯑꯣꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯁꯖꯤꯊꯣꯏ ꯑꯗꯨ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ, "ꯏꯃꯥ, ꯑꯩ ꯂꯩ ꯍꯦꯛꯄ ꯆꯠꯂꯨꯈꯤꯒꯦ." "ꯑꯣ, ꯍꯣꯏ, ꯑꯗꯣ ꯃꯇꯝ ꯐꯠꯇꯦ, ꯉꯟꯇꯥꯅ ꯍꯜꯂꯛꯎꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤꯊꯣꯏꯗꯨ ꯃꯇꯥꯔꯣꯏ ꯂꯩꯉꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯉꯝꯕꯤꯁꯨ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯖꯤꯊꯣꯏ ꯂꯥꯛꯄ ꯎꯕꯗ, "ꯑꯩꯗꯤ ꯅꯪ ꯂꯥꯛꯃꯟꯗꯕꯗꯨꯗ ꯅꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦꯅ ꯊꯣꯔꯛꯏꯅꯦ꯫ ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯆꯥꯕ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯔꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯂꯥꯟꯃꯤ ꯈꯔꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯂꯩꯃꯥꯏꯗ ꯀꯨꯟꯊꯔꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯁꯖꯤꯊꯣꯏꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯐꯝ ꯍꯣꯡꯗ ꯊꯝꯖꯔꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯅ, "ꯁꯈꯦꯂꯕꯤ, ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ?" ꯂꯩꯉꯝꯕꯤꯗꯨ ꯏꯉꯛ ꯉꯛꯅ, "ꯃꯖꯥꯏꯕꯨꯡꯉꯣ, ꯀꯔꯝꯕꯕꯨꯅꯣ?" ꯄꯤꯕꯥꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯃꯆꯨ ꯂꯤꯠꯄꯤ, ꯅꯥꯞꯄꯗ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯂꯩ ꯆꯤꯟꯕꯤ ꯁꯈꯦꯂꯕꯤ ꯑꯁꯤꯒꯤ ꯃꯤꯡꯕꯨꯅꯤ." "ꯃꯖꯥꯏꯕꯨꯡꯉꯣ, ꯂꯥꯏꯔꯕꯤ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡꯗꯤ ꯁꯖꯤꯊꯣꯏ ꯍꯥꯏꯅ ꯀꯧꯖꯩꯗꯣ꯫ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄꯅꯤ, ꯍꯟꯖꯈꯤꯕ ꯌꯥꯔꯗ꯭ꯔꯥ?" "ꯑꯣ, ꯃꯇꯨꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯉꯝꯕꯤꯅ, "ꯏꯇꯥ, ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯌꯦꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏꯀꯣ꯫ ꯑꯗꯣ ꯅꯪꯕꯨ ꯃꯥꯕꯨ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ?" "ꯃꯥꯒꯤ ꯑꯆꯣꯞꯄ ꯃꯥꯟꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯑꯣꯏꯅ ꯇꯧꯏ꯫ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯔꯨꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯒ ꯎꯅꯗꯨꯅꯇ ꯂꯩꯔꯝꯃꯤ." "ꯏꯁ, ꯑꯗꯨꯒꯤꯕꯣ? ꯃꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯅꯤꯅꯅꯦ, ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯃꯊꯧ ꯅꯠꯇꯕ꯭ꯔꯅꯦ? ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯎꯔꯒ ꯍꯌꯦꯡꯋꯥꯏ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯃꯥꯏ ꯇꯧꯕ?" ꯁꯖꯤꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯀꯅꯥꯅ ꯈꯪꯒꯅꯤ ꯍꯥꯏꯒꯦ? ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯐꯝꯗ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯅꯤꯡꯊꯤꯖꯔꯒ ꯐꯖꯕ ꯃꯥꯜꯂꯒ ꯃꯅꯨꯡꯗꯅ ꯑꯣꯃꯪꯒꯣꯜꯒꯤ ꯁꯛꯐꯝ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯌꯧꯔꯕꯗ ꯂꯩꯁꯤꯡ ꯑꯗꯨ ꯃꯈꯜ ꯁꯨꯅ ꯍꯦꯛꯂꯝꯃꯤ꯫ ꯂꯩꯉꯝꯕꯤꯅ, "ꯏꯇꯥ, ꯇꯨ, ꯑꯥꯗꯒꯤ ꯎꯒꯤ ꯃꯁꯥ ꯑꯃꯗ ꯁꯥꯠꯂꯤꯕ ꯎ ꯇꯥꯡꯕꯤ ꯂꯩꯁꯦ ꯐꯖꯗ꯭ꯔꯥ?" "ꯑꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯃꯇꯧ ꯀꯔꯝꯅ ꯍꯦꯛꯀꯅꯤ ꯑꯁꯤꯗꯤ?"
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯅꯅꯕ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯖꯥꯎ ꯑꯃꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯁꯨꯝ ꯉꯪꯂꯝꯕꯗꯒꯤ ꯃꯈꯣꯜ ꯁꯨꯝ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯉꯝꯕꯤ ꯄꯥꯈꯠꯄꯅ ꯃꯈꯣꯡ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯀꯩꯖꯥꯎ ꯑꯃꯈꯛ ꯆꯣꯡꯊꯣꯔꯛꯂꯒ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯉꯝꯕꯤꯗꯤ ꯑꯗꯨꯃꯛ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯦ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯝꯕꯤꯕꯨ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯖꯤꯊꯣꯏ ꯅꯨꯡꯗꯨꯝ ꯑꯃ ꯈꯨꯜꯂꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯗ ꯂꯪꯈꯤꯔꯝꯃꯤ꯫ ꯀꯩꯖꯥꯎ ꯑꯗꯨ ꯁꯥꯎꯅ ꯁꯖꯤꯊꯣꯏꯗ ꯑꯣꯟꯊꯣꯔꯛꯂꯒ ꯁꯥꯎꯅ ꯃꯍꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯖꯤꯊꯣꯏ ꯃꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯍꯤꯡꯍꯧꯅꯕ ꯍꯥꯏꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯁꯖꯤꯊꯣꯏ ꯑꯗꯨ ꯋꯥꯔꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯩꯖꯥꯎ ꯑꯗꯨꯅ ꯁꯖꯤꯊꯣꯏ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯖꯤꯊꯣꯏ ꯃꯃꯥ ꯃꯄꯥꯕꯨ ꯁꯣꯟꯖꯔꯗꯨꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯆꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯐꯤꯖꯣꯜ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯁꯥꯐꯨ ꯀꯟꯅ ꯃꯀꯣꯛꯇ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯩꯖꯥꯎ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒ ꯀꯩꯖꯥꯎ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯗꯨꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯈꯠꯅꯔꯝꯃꯤ꯫ ꯁꯖꯤꯊꯣꯏ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯐꯥꯔꯕ ꯃꯁꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯕꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯁꯖꯤꯊꯣꯏ ꯄꯟꯊꯕ ꯇꯧꯗꯅ ꯂꯩꯉꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯗꯨꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯄꯗ ꯀꯩꯖꯥꯎ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒ ꯈꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯏꯇꯥ, ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯎꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯁꯣꯔ ꯃꯍꯥꯛꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩꯌꯦ"꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯥ ꯑꯃꯅ ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯩꯖꯥꯎ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯏ ꯑꯣꯗꯨꯅ ꯃꯕꯨꯛꯇꯒꯤ ꯏ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯖꯤꯊꯣꯏ ꯑꯃꯗꯤ ꯂꯩꯉꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯄꯦꯟꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯁꯖꯤꯊꯣꯏꯅ, "ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯖꯔꯒꯦ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯆꯥꯛꯄ ꯀꯥꯁꯤꯜꯂꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗ꯭ꯔꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝ ꯍꯜꯂꯝꯃꯤ꯫ ꯂꯩꯉꯝꯕꯤꯅ, "ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ, "ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕ ꯀꯧꯖꯩ꯫ ꯑꯩꯍꯥꯛꯁꯨ ꯈꯪꯗꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯝꯂꯤꯕꯅꯣ꯫ ꯑꯩꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯍꯪꯒꯣꯏ ꯇꯨꯒꯨꯠꯆꯔꯦ, ꯅꯠꯇ꯭ꯔꯥ?" ꯁꯖꯤꯊꯣꯏ ꯅꯨꯡꯉꯥꯏꯇꯅ, "ꯏꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯏꯕꯨꯡꯕꯨ ꯀꯗꯥꯏꯗꯒꯤꯅꯣ?" "ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯑꯕꯣꯛ ꯑꯃꯈꯛꯀ ꯎꯃꯪ ꯑꯁꯤꯗ ꯌꯨꯝꯊꯣꯡꯄꯣꯡ ꯑꯃꯗ ꯂꯩꯔꯤ꯫ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯔꯛꯈꯤ꯫ ꯄꯣꯠ ꯆꯩ ꯃꯥꯡꯂꯕꯁꯨ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ, ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯁꯨ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯏꯐꯝꯗ ꯏꯔꯥꯜ ꯀꯌా ꯑꯃ ꯁꯤꯕꯤꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯕꯣꯛꯀ ꯏꯕꯥꯅꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ." ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁꯖꯤꯊꯣꯏ ꯅꯨꯡꯉꯥꯏꯇꯅ, "ꯑꯗꯨꯗꯤ ꯏꯕꯨꯡ, ꯏꯕꯣꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯎꯅꯖꯕ ꯌꯥꯒꯗ꯭ꯔꯥ?" ꯂꯦꯝꯕ ꯍꯔꯥꯎꯅ, "ꯑꯁꯦꯡꯕꯃꯛꯀꯤ ꯎꯅꯕꯤꯒꯗ꯭ꯔꯥ?" ꯂꯩꯉꯝꯕꯤꯅ, "ꯎꯅꯗꯣꯏꯅꯦ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯅ ꯑꯕꯣꯛꯄꯨ ꯎꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯔꯥꯎꯕꯒꯤ ꯁꯛꯐꯝ ꯎꯠꯂꯤꯕꯗꯤ?" "ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯎꯕꯗ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯤꯕꯁꯦ ꯑꯕꯣꯛꯇꯁꯨ ꯃꯁꯛ ꯇꯥꯛꯅꯤꯡꯕ, ꯑꯗꯨꯒ ꯑꯕꯣꯛꯄꯨꯁꯨ ꯃꯁꯛ ꯈꯪꯅꯍꯟꯅꯤꯡꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯕꯣꯛꯇꯣ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡ ꯆꯠꯂꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯗꯨ ꯍꯔꯥꯎꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯂꯩ ꯀꯌꯥꯅ ꯌꯣꯝꯁꯤꯟꯗꯨꯅ ꯍꯧꯕ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯖꯤꯊꯣꯏ ꯑꯃꯁꯨꯡ ꯂꯩꯉꯝꯕꯤ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯖꯤꯊꯣꯏꯅ, "ꯏꯕꯨꯡ, ꯅꯣꯏ ꯌꯨꯝꯁꯤ ꯌꯥꯝ ꯐꯖꯩ꯫ ꯁꯤꯕꯨ ꯀꯅꯥꯅ ꯁꯥꯕꯅꯣ? ꯂꯩꯒꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯝ ꯁꯥꯏ꯫ ꯑꯩꯗꯤ ꯌꯥꯝ ꯂꯩꯅꯤꯡꯉꯦ꯫ ꯑꯩꯒ ꯏꯕꯣꯛꯀꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯤꯅꯤ꯫ ꯑꯩ ꯑꯕꯣꯛ ꯀꯧꯊꯣꯔꯛꯀꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯣꯛ ꯑꯗꯨꯕꯨ ꯁꯝꯂꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫
Hanubi aduna, nupi macha ani asina kana kanano. Lemba harauna haukiba thodok pumba tamjarami. Wado tarabada Hanubi ado mahaki masu nupana haraubagi sakpham adu ujaraga masu yamna haraujarami. Aboka ngahak wari sanaramuko, ai chana thaknanaba kai-kaino khara semake. Asi haiduna lembado imungda changkhirami. Hanubi aduna, lao ibema, phida sidane ngaihaktang phamuro lao. Nakhoi anigi mingdi kari kauba. Abo, aigidi Sajithoi haina kawi, aduga imanabi asigina lengambi kaubane. O, isu anidi masakna masak phajariba, minga sakka onthoknabu chanakreda. Aigidi ne, abok tonu haina hekta kau. Abo, nakhoi khakta laibase nungaibra. Isu ibengi laibakta tambiraklaba haibadunida. Hojikti kaisu warunuda abo, nungtigi aikhoi umang asidane lei mayam ama hekpa lae, aduda adum changaga loire. Tonudo harauna, kari, lei hekpa nungtigi lae haiba. Lei heklibadi kari taunanabano. Abo, leidu hegane kaithelda nachom semlaga yolini. Asumna numit kharani haujinkre. Pibarelna Sajithoida nungsi phongdoklabasu hanjin haizarabasu yaba kauba leite. Matawaduda Pibarel sauna khangani. Magumbi kaisu leitabi amana ningthaugi macha masu engonda usitabagasu sari. Mahakna aigi nungsiba yadrabasu aina namduna phagani. Aduga mahakpu aigi taloi oigani. Asi hairaduna khongpham hongda lepkhirami. Somdana nongmagi Sajithoi amasung lembadu naksinnarakpa hauraklammi. Nongmagi nungthil amagi matamdani Sajithoina, ibong tu uthak amagi masada hauriba leijarongse amukta hekpiyuba. Lemba ujawaduda karaduna utangbi lei adu jarong ama heklaga leimaida kumtharaklammi. Lei adugi phajaba matawadu ubada Sajithoi lembagi manakta phatchensillaga, ibong leido aigi napasida amta chinbiro yam phajai sidi. Lemba lei jarong adubu Sajithoigi napada phatchinsili aduga noglaga yam phajare. Sigi leise kuirabani aine hekningba ada use khaba haitabagi hektabagi wani. Lengambidi kadawrage ngasi ngarangsi madi irak laktena. Aigi isak iyong-sida tinagadawba talaba jala. Nati lengambido mama masa ngamdena khutadokpa yadaduna lehori. Ado ibong nangadumaina nasana nasa handajabagi wangangdo tawgano haiba natro. Nangsune masak matau phajakhrabi leisabi amana sakthiba samarak mi marak tawba nupa amaga chatmine haina ukhiba thoklabadi nangi maithiba oigadawribani. Wado tabada Sajithoi mamit khana yenglamlaga tonugi manak tamna phingna chatkhirami. Tonu mangolda fi segaiba phochin-duna leirambani. Sajithoina sauna phamtharakpadu ubada kaidawre nangna aduk sauna lakpadi. Tanja aduda lembana, abo ai u khara kakluge itaw thoibado lawba lakani haibani. Asi haiduna chatkhirami. Tonuna ama asisu paithoklaga chatkhi. Nakhoi ani amu khatnaramlani do. Angang machadawna adum khatnaisibu karigino ne noiba. Sajithoi saurangnana, abo magi masana masa hanthana yengjabagi wangang sangangse ai sauningi. Kariginoba mana asuk yam hanthana khanjarise. Nupi macha aina phamda wahang amata hangi. Nang sengna khumla uko. Nang aigi isu nupa asibu nungsibrane. Wado tabada Sajithoi ngahak tumin leiraga, abo hoi ai ibungi thamoi sengba matawasida mabu nungshiruri. Adubu nupigi mapokta poklubana ichilasina magi maphamda kangthokpadi ngamdre. Tonu momo noklaga aigi isunasu nangbu thamoi sengna nungsi haiba ai khangi. Adubu magi oiriba phibam asida masak matau phajakhrabi nahakna yabirakloidra thina chaibirakadra haiduna kibadagi phongdoktabani. Nongma lainingba nupa amana hairamba wahai ado soidana chumlakadawba mali. Abo kari hairamino? Aigi isu nupase nongma soidana leibak amagi ningthau oirakani haina takpiramlibani. Sajithoi khangningna, abo walot pigano kaino hekta takpiyo ai yam khangningeba.
ꯂꯦꯝꯕꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯈꯛ ꯅꯤꯡꯊꯧꯒꯤ ꯐꯠꯇꯅꯕ ꯃꯤꯇ꯭ꯔꯪ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯇꯝꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯃꯥꯏꯕꯤ ꯑꯗꯨꯅꯅꯦ ꯎꯠꯊꯣꯛꯈꯤꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯕꯨꯅ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗꯕ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯁꯥꯞ ꯑꯗꯨꯅꯅꯦ ꯂꯦꯝꯕꯅ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯖꯤꯊꯣꯏ ꯉꯛꯅ "ꯑꯩꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯗꯨꯗꯒꯤ ꯀꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯪꯅꯗꯅꯦ ꯃꯍꯥꯛꯀꯤꯗꯃꯛ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤꯌꯨ꯫ ꯃꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯞ ꯑꯗꯣ ꯅꯣꯡꯃꯗꯤ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯣꯕ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ, ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯊꯝꯕꯅꯤ꯫ ꯑꯣ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯍꯥꯛꯇꯤꯅꯦ ꯏꯁꯣꯔꯅꯁꯨ ꯁꯣꯏꯗꯅ ꯋꯥꯔꯛꯈꯤꯒꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯄꯤꯕꯥꯔꯦꯜ ꯑꯗꯨ ꯁꯖꯤꯊꯣꯏꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯏ ꯑꯃꯈꯛꯅ "ꯃꯖꯥꯏꯕꯨꯡꯉꯣ, ꯑꯥꯗ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯁꯖꯤꯊꯣꯏꯒ ꯂꯩꯉꯝꯕꯤꯒ ꯅꯠꯇꯕ꯭ꯔꯅꯦ?" ꯄꯤꯕꯥꯔꯦꯜ ꯃꯨꯟꯅ ꯌꯦꯡꯂꯒ "ꯃꯥꯅꯤ, ꯅꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯔꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯅꯝꯂꯗꯨꯅ ꯃꯈꯣꯡꯅ ꯁꯖꯤꯊꯣꯏꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯃꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯄꯨꯟꯕ ꯑꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯂꯒ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯖꯤꯊꯣꯏꯒ ꯅꯨꯄꯥ ꯑꯗꯨꯒꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜ ꯁꯥꯎꯅ ꯁꯣꯟꯖꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯁꯛꯊꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯦꯀꯣ꯫ ꯈꯪꯒꯅꯤ, ꯅꯨꯄꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯤꯒꯠꯂꯒ ꯑꯩꯅ ꯃꯔꯥꯜ ꯑꯃ ꯁꯤꯖꯤꯟꯗꯨꯅ ꯁꯔꯪꯅ ꯅꯝꯁꯤꯟꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯁꯖꯤꯊꯣꯏ ꯈꯣꯏꯗꯣ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜ ꯉꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜ ꯆꯥꯛꯅ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯄꯤꯕꯥꯔꯦꯜ!" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯤꯕꯥꯔꯦꯜ ꯊꯨꯅꯃꯛ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜ ꯀꯤꯔꯞ ꯇꯧꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯀꯅꯥꯅꯣ ꯅꯪꯕꯣ? ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯆꯔꯤꯛ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯒꯨꯝꯕ ꯃꯥꯜꯂꯤ." ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯒ "ꯑꯩꯒꯤ ꯏꯃꯤꯡ ꯁꯥꯟꯊꯂꯩꯃ ꯀꯧꯏ꯫ ꯍꯣꯏ, ꯑꯩ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯈꯛꯅꯤ꯫ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯌꯥꯕꯗꯣ ꯄꯤꯅꯕꯤꯌꯨꯗꯣ ꯃꯖꯥꯏꯕꯨꯡꯉꯣ." ꯄꯤꯕꯥꯔꯦꯜ ꯈꯪꯅꯤꯡꯅ "ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯥꯡꯖꯒꯦ." ꯁꯥꯟꯊꯂꯩꯃꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯍꯩꯅꯗꯅ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯇꯨꯡꯗ ꯍꯜꯂꯝꯃꯤ꯫ ꯁꯥꯟꯊꯂꯩꯃꯅ ꯀꯔꯦꯝꯅꯅ "ꯑꯩꯁꯦ ꯐꯖꯕꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤꯅꯤ꯫ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ." ꯄꯤꯕꯥꯔꯦꯜ ꯍꯩꯅꯗꯅ ꯁꯥꯟꯊꯂꯩꯃꯕꯨ ꯏꯟꯊꯣꯛꯂꯒ "ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯒꯨꯝꯕꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏ." "ꯅꯍꯥꯛ ꯁꯖꯤꯊꯣꯏꯕꯨꯗꯤ ꯅꯨꯡꯁꯤ, ꯅꯠꯇ꯭ꯔꯥ?" ꯄꯤꯕꯥꯔꯦꯜ ꯈꯧꯔꯥꯡꯅ "ꯃꯗꯨꯃꯛꯅꯤ꯫ ꯑꯗ ꯃꯥꯗꯤ ꯑꯇꯣꯞꯄ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯃꯤꯑꯣꯏꯕ ꯃꯥꯟꯗꯕ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ." "ꯁꯖꯤꯊꯣꯏꯕꯨ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯅꯪꯅ ꯄꯥꯡꯗꯕ ꯌꯥꯗꯦ." "ꯀꯔꯤ ꯃꯇꯦꯡꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯑꯩꯍꯥꯛ ꯑꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯁꯤꯕ ꯅꯥꯏꯗꯕ ꯑꯃꯒꯨꯝꯅ ꯍꯤꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯉꯝꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯍꯟꯕ ꯉꯝꯕ, ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯗꯣ ꯑꯩꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯁꯖꯤꯊꯣꯏꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯦ꯫ ꯑꯩꯅꯁꯨ ꯊꯥꯖꯩ ꯅꯪꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯉꯝꯒꯅꯤ, ꯅꯠꯇ꯭ꯔꯥ?" ꯄꯤꯕꯥꯔꯦꯜ ꯑꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ
ꯃꯗꯨꯃꯛꯅꯤ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯔꯥꯏꯕ ꯅꯨꯄꯥꯗꯤ ꯑꯣꯏꯔꯣꯏ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯕꯤꯕ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯊꯪꯒꯤ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤ ꯄꯤꯄꯥꯔꯦꯜ ꯑꯗꯨ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯑꯗꯨꯗꯤ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯎꯅꯕ ꯂꯥꯛꯀꯅꯤ ꯁꯥꯟꯊꯂꯩꯃꯅ ꯆꯦꯖꯦꯠ ꯑꯃ ꯄꯤꯔꯒ ꯃꯗꯨꯒꯤ ꯆꯦꯖꯦꯠ ꯑꯗꯨꯗ ꯌꯦꯛꯂꯤꯕꯗꯣ ꯑꯩꯒꯤ ꯌꯨꯝꯅꯤ ꯃꯗꯨꯗ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯁꯥꯟꯊꯂꯩꯃꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯤꯄꯥꯔꯦꯜ ꯉꯛꯂꯗꯨꯅ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨꯅꯤ ꯁꯖꯤꯊꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯤꯄꯥꯔꯦꯜꯒꯤꯅ ꯃꯄꯥ ꯑꯗꯨ ꯑꯀꯟꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯆꯤꯡꯈꯣꯝꯕꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯂꯝꯃꯤ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯗꯣ ꯍꯟꯗꯛꯀꯤ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯑꯁꯤꯗ ꯑꯉꯝꯕ ꯆꯥꯡꯌꯦꯡꯅꯔꯒ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯣꯏꯅ ꯈꯟꯒꯅꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯁꯖꯤꯊꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯣ ꯏꯅꯤꯡꯊꯧ ꯑꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅꯗꯤ ꯐꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯔꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯅꯤꯗ ꯁꯣꯝꯗ ꯄꯤꯄꯥꯔꯦꯜ ꯑꯗꯨ ꯁꯥꯎꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯅꯠꯇꯦ ꯅꯤꯡꯊꯧ ꯑꯃꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤ ꯈꯟꯒꯗꯧꯔꯤꯕꯅꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯄꯥꯔꯦꯜꯒꯤ ꯃꯇꯥꯎ ꯊꯪꯒꯥꯜꯅ ꯑꯗꯨꯕꯨ ꯑꯉꯝꯕ ꯃꯁꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯌꯥꯊꯪ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯄꯤꯄꯥꯔꯦꯜꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯑꯩ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯈꯥꯎꯗ ꯌꯦꯞꯂꯤꯕ ꯆꯦꯖꯦꯠ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯂꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯔꯦ ꯆꯦꯖꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯤꯡꯗꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯆꯤꯡꯗꯨꯝ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯨꯝꯊꯔꯒ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯃꯅꯨꯡ ꯑꯗꯨ ꯏꯃꯝ ꯃꯝꯃꯤ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯁꯅꯤꯟ ꯐꯪꯗꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯤꯄꯥꯔꯦꯜꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯍꯣ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯃꯩꯉꯥꯜꯒꯨꯝꯅ ꯉꯥꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯟꯊꯂꯩꯃ ꯑꯗꯨ ꯐꯠ ꯊꯣꯔꯛꯂꯒ ꯅꯍꯥꯛꯅ ꯉꯁꯤ ꯂꯥꯛꯄꯗꯤ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯑꯗꯨ ꯂꯧꯅꯅꯕ ꯃꯤꯇ꯭ꯔꯪ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯄꯤꯄꯥꯔꯦꯜ ꯑꯗꯨ ꯉꯛꯅ ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯁꯥꯟꯊꯂꯩꯃ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯒ ꯑꯩꯍꯥꯛ ꯑꯁꯦ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯅꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯂꯕ꯭ꯔꯣ ꯁꯛꯍꯦꯟꯕ ꯄꯤꯄꯥꯔꯦꯜ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯑꯣ ꯑꯩꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯂꯩꯖꯔꯨꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯥꯟꯊꯂꯩꯃꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯑꯩꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯅꯪ ꯑꯩꯈꯣꯏ ꯑꯅꯤ ꯃꯃꯥꯡꯊꯛꯇ ꯌꯥꯅꯈꯤꯕ ꯂꯦꯝꯕꯕꯨ ꯍꯥꯠꯄ ꯑꯗꯣ ꯃꯗꯨꯕꯨ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ ꯁꯛꯇꯤ ꯆꯦꯜꯂꯕꯤ ꯅꯍꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ नुपा अदो अैना ममांगथक्ता साप तौखिबा नुपानी मदुदा अैना मित्रंग तौबदा सोइबदगी मफमदा शक्ति खरा यावख्रे मदुना मरम ओइरगा अैना हाटबदी ओइथोक्लरोय अैना माबु हाटके होटनारुबदा हंदुना अैगी थवाय असिबु मांगबसु याय अदुदी माबु हाटबा याबगी नुमित अदो हाइबिरो सांथलैमा ममितु ngaihak उइसिलगा लाक्लिबा पूर्णिमा नुमित असिदा महाकपु अैना मित्रंग तौदुना कौथोक्लगे अदुगा नोंगालकपा मतमदा महाकपु मियोय अमा हाटपगी मराल सिजिंदुना मियाम मांगदा लुरेल कक्तुना हालो पिबारेल अदुसु अयाबा पिथोक्लदुना मयुमदा हराउना हलक्लमी सजिथोइसु अैगी ओइबा निंगथौसु अैना ओइबा हाइदुना हराउबना मसा अदु लोइरमी सोमदना लैंगंबिना इता ngasiदी लैना चोमसे इसी सिते सजिथोइना इबुंग लेंबना लै हेपियो याद्रबनिना लै फजबदी अमतसु याउद्रे अदुनदी खराइदगी सितबा ताबनी तंजा अदुदा पिबारेल अदो अखाबा मिट्येंग अमा येंगलदुना सगोल अदुदगी कुमथरक्लगा सखेलबी ngasiदी लैसे इसी सित्रब्रो कानदे लैसिंगसे लोइना खोंगबानदरा कैनो हाइदोख्रो अदुगी सरुकने
ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎꯕꯗ ꯆꯥꯔꯒ ꯂꯩꯌꯨꯗꯅ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯖꯤꯊꯣꯏ ꯁꯥꯎꯅ, ꯅꯍꯥꯛꯄꯨꯗꯤ ꯀꯅꯥꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯤꯕ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤꯗꯗꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯂꯩꯔꯕꯁꯨ ꯑꯃꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯨꯠ ꯈꯛ ꯁꯤꯟꯅꯗꯦ꯫ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯕꯤꯒꯅꯨ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯒ ꯑꯩ ꯑꯗꯣꯝꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯁꯨ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯕꯥꯔꯦꯜ ꯁꯥꯎꯅ ꯁꯖꯤꯊꯣꯏꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ, ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯉꯝꯕꯤ ꯁꯥꯎꯅ, ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯕꯗꯤ ꯏꯇꯥ ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯏꯕꯨꯡ ꯂꯦꯝꯕꯗ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣ, ꯑꯗꯨꯒꯅꯦ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯏꯇꯥ꯫ ꯏꯇꯥ, ꯐꯠꯇꯕ ꯃꯤꯑꯣꯏꯗꯤ ꯋꯥꯈꯜ ꯇꯥꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩ ꯁꯣꯏꯗꯅ ꯂꯥꯟꯊꯦꯡꯅꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗꯅꯤ ꯂꯦꯝꯕꯗꯨ ꯃꯁꯥ ꯑꯗꯨ ꯑꯅꯝ ꯑꯍꯥ ꯏꯆꯨ ꯆꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯍꯩꯉꯝ ꯇꯧꯉꯝ ꯈꯪꯗꯅ ꯋꯥꯔꯝꯃꯤ꯫ ꯇꯣꯅꯨꯅ ꯆꯝꯐꯨꯠ ꯈꯔ ꯁꯦꯝꯂꯗꯨꯅ ꯂꯦꯝꯕꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯖꯤꯊꯣꯏꯒ ꯂꯩꯉꯝꯕꯤꯒꯗꯣ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯗ ꯄꯣꯠꯌꯣꯝ ꯈꯔ ꯌꯣꯝꯂꯗꯨꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯅꯨꯗꯨ ꯃꯥꯡꯒꯣꯜꯗ ꯍꯩ-ꯔꯥ ꯈꯔ ꯆꯥꯝꯂꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯅꯤꯗꯨ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ, ꯅꯨꯄꯤ ꯃꯆꯥ, ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯥꯛꯏꯗ, ꯀꯔꯤ ꯂꯩꯒꯦ ꯅꯣꯏꯅꯤꯕꯣ? ꯑꯕꯣ, ꯀꯩꯁꯨ ꯂꯩꯇꯦꯗ, ꯁꯖꯤꯊꯣꯏꯒ ꯑꯩꯒꯅꯅꯦ ꯑꯕꯣꯛꯈꯣꯏꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯒ ꯄꯨꯔꯛꯄꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯌꯣꯝꯁꯤꯡ ꯑꯗꯨꯕꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯇꯣꯅꯨꯅ, ꯕꯦꯝꯃ, ꯂꯩꯉꯝꯕꯤ, ꯆꯠꯂꯨ ꯏꯃꯨꯡ ꯆꯪꯉꯒꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅꯅꯕ ꯈꯔ ꯁꯦꯝꯂꯨꯆꯨ ꯆꯠꯂꯨ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯅꯨꯅ, ꯅꯨꯄꯤ ꯃꯆꯥ, ꯉꯁꯤ ꯉꯔꯥꯡꯁꯦ ꯑꯩꯒꯤ ꯃꯪꯍꯥꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯎꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯨ ꯑꯁꯤꯕꯨ ꯁꯥꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯃꯇꯧꯒꯨꯝꯅꯁꯨ ꯎꯏ꯫ ꯑꯩꯗꯤꯅꯦ ꯄꯨꯛꯅꯤꯡ ꯑꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ? ꯏꯁꯥꯁꯦ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯦ꯫ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯁꯨ ꯏꯕꯥꯅꯤꯇꯅꯤꯗꯣ꯫ ꯑꯕꯣꯛ, ꯄꯨꯝꯅꯃꯛ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯄꯨꯟꯅ ꯊꯦꯡꯅꯔꯒ ꯂꯣꯏꯔꯦ꯫ ꯇꯣꯅꯨꯅ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯨꯕꯨ ꯋꯥꯗꯕꯗꯤ ꯉꯝꯗꯦꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯄꯤꯕꯥꯔꯦꯜꯗꯨ ꯁꯥꯟꯊꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯂꯦꯝꯕꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯁꯥꯟꯊꯂꯩꯃꯅ, ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯒ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯀꯧꯊꯣꯛꯂꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯁꯤꯖꯤꯟꯕ ꯌꯥꯕ ꯑꯃ ꯊꯤꯗꯨꯅ ꯐꯥꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯧꯊꯣꯛꯂꯨ꯫ ꯁꯥꯟꯊꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯦꯝꯕꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯦꯝꯕ ꯂꯦꯝꯕ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ, ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕ? ꯅꯁꯛꯇꯤ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯍꯥꯛꯀꯤ ꯁꯛꯇꯝꯗꯤ ꯎꯕ ꯐꯪꯂꯣꯏ, ꯑꯩ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨ꯫ ꯃꯍꯥꯛ ꯁꯤꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯀꯟꯅꯤꯡꯂꯕꯗꯤ ꯄꯟꯊꯔꯒꯅꯨ, ꯅꯍꯥꯛꯀꯤ ꯈꯨꯠꯇ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯩꯔꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯉꯛꯅ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩ ꯅꯪ ꯃꯁꯛ ꯈꯪꯗꯦ, ꯑꯃꯨꯛ ꯐꯥꯎꯕꯁꯨ ꯊꯦꯡꯅꯗ꯭ꯔꯤ, ꯑꯗꯨꯒ ꯅꯁꯛꯁꯨ ꯎꯠꯇꯕ, ꯈꯣꯟꯖꯦꯜꯇꯃꯛ ꯇꯥꯍꯜꯂꯒ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯕꯨ ꯏꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯧ, ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯅꯍꯥꯛꯇꯤ ꯑꯐꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯅꯪꯉꯣꯟꯗꯇꯃꯛ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕ ꯇꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯑꯃꯨꯕ ꯃꯩꯈꯨ ꯈꯔ ꯊꯨꯅ ꯌꯥꯡꯅꯃꯛ ꯄꯥꯏꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯂꯦꯝꯕ ꯄꯥꯈꯠꯅ, ꯅꯠꯇꯦ, ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯦ, ꯃꯍꯥꯛ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯇꯣꯅꯨꯗ ꯐꯥꯎꯕ ꯇꯛꯂꯝꯗꯅ ꯊꯨꯅꯃꯛ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯥꯟꯊꯂꯩꯃ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯒ, ꯍꯧꯖꯤꯛꯃꯛ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯟꯃꯤ ꯈꯔ ꯄꯨꯗꯨꯅ ꯆꯠꯂꯁꯤ꯫ ꯊꯣꯏꯕ ꯑꯗꯣ ꯑꯩꯅ ꯊꯋꯥꯏ ꯁꯠꯇꯨꯅ ꯍꯥꯠꯂꯒꯦ꯫ ꯃꯗꯨꯒꯤ ꯃꯔꯥꯜꯅ
ꯂꯦꯝꯕꯗ ꯑꯣꯏꯅ ꯁꯤꯖꯤꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯗꯨ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄꯅ ꯊꯧꯕꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯕꯨ ꯃꯈꯣꯜ ꯍꯧꯅ ꯊꯤꯜꯂꯒ "ꯏꯇꯥꯎ, ꯏꯇꯥꯎ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯑꯣ"꯫ ꯊꯣꯏꯕꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯇꯨꯡꯈꯨꯜ ꯇꯥꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯎ ꯌꯥꯗ꯭ꯔꯕꯗ ꯂꯦꯝꯕꯅ ꯊꯣꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯥꯟꯊꯂꯩꯃ ꯑꯃꯁꯨꯡ ꯄꯤꯕꯥꯔꯦꯜꯅ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ "ꯊꯣꯏꯕ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ"꯫ ꯁꯥꯟꯊꯂꯩꯃꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯈꯔ ꯁꯣꯜꯂꯗꯨꯅ ꯊꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯃꯥꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯃꯈꯅꯥꯎ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯁꯣꯔ ꯊꯤꯡꯕꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯈꯥꯡꯂꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯑꯋꯥꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕꯗꯨ ꯄꯥꯈꯠꯂꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯁꯥꯐꯨ ꯀꯟꯅ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯣꯏꯕꯒꯤ ꯊꯋꯥꯏꯗꯤ ꯃꯥꯡꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤ ꯀꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯆꯥꯛꯅ ꯊꯣꯏꯕꯕꯨ ꯀꯣꯜꯂꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯔꯛꯄꯗꯒꯤ ꯁꯖꯤꯊꯣꯏꯒꯤ ꯅꯥꯀꯣꯡꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ ꯁꯖꯤꯊꯣꯏ ꯊꯨꯅꯃꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯀꯔꯦꯝꯅꯅ "ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯁꯛꯊꯤꯕ ꯃꯤꯑꯣꯏ ꯃꯥꯟꯗꯕ ꯅꯨꯄꯥꯗꯣ ꯃꯔꯨꯞ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯃꯥꯡꯍꯜꯂꯝꯂꯤꯅꯦ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ꯫ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯃꯗꯤ ꯎꯅꯍꯜꯂꯒꯦ, ꯀꯨꯏꯕꯗꯤ ꯌꯥꯔꯣꯏ"꯫ ꯁꯖꯤꯊꯣꯏ ꯑꯗꯨ ꯂꯦꯝꯕꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯔꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯖꯤꯊꯣꯏ ꯎꯕꯗ ꯂꯦꯝꯕ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ "ꯁꯒꯦꯂꯩꯕꯤ, ꯑꯩꯕꯨ ꯊꯥꯖꯧ. ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯍꯥꯠꯈꯤꯕ ꯂꯩꯇꯦ. ꯃꯍꯥꯛ ꯍꯥꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ. ꯅꯪ ꯀꯔꯤꯁꯨ ꯅꯔꯥ ꯂꯩꯇꯦ. ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯌꯦꯡ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ. ꯃꯗꯣ ꯑꯩꯅ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯍꯜꯂꯣꯏ. ꯑꯩꯅ ꯅꯪꯕꯨ ꯀꯟꯒꯅꯤꯌꯦ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯁꯖꯤꯊꯣꯏꯕꯨ ꯎꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯀꯅꯥꯁꯨ ꯇꯨꯝꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯇꯣꯅꯨꯁꯨ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯔꯦꯜ ꯑꯗꯨ ꯁꯥꯟꯊꯂꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯟꯊꯂꯩꯃꯅ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃ ꯄꯤꯕꯥꯔꯦꯜꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯤꯕꯥꯔꯦꯜꯅ "ꯃꯁꯤꯒꯤ ꯃꯍꯤ ꯑꯁꯤꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯁꯖꯤꯊꯣꯏꯕꯨ ꯑꯩꯒꯤ ꯗꯥꯂꯣꯏ ꯑꯣꯏꯕ ꯑꯗꯨꯅꯤ. ꯃꯗꯨꯒꯤ ꯂꯤꯛꯂꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯍꯤ ꯑꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ. ꯃꯗꯨꯅ ꯑꯣꯜꯍꯟꯅꯤꯡꯕꯗ ꯑꯣꯜꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯕꯥꯔꯦꯜ ꯍꯔꯥꯎꯅ "ꯐꯔꯦ ꯑꯗꯣ, ꯁꯖꯤꯊꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯗꯥꯂꯣꯏ ꯑꯣꯏꯒꯅꯤ? "ꯃꯗꯨꯗꯤ ꯍꯌꯦꯡ ꯂꯦꯝꯕꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯣꯏꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒꯦ"꯫ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯁꯖꯤꯊꯣꯏꯁꯨ ꯂꯣꯟꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯣꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯁꯖꯤꯊꯣꯏ ꯇꯞꯅ "ꯃꯕꯨꯛ ꯐꯠꯇꯕ ꯅꯣꯏꯗꯤ ꯃꯥꯂꯦꯝ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯅ ꯈꯛ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯄꯤꯔꯣꯏ". ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯦꯝꯕꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯆꯤꯡꯈꯣꯝꯕꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯝꯃꯤ: "ꯃꯥꯡꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛꯅ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯍꯥꯠꯂꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ. ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯤꯕꯥꯔꯦꯜꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯈꯔ ꯎꯠꯀꯗꯧꯔꯤ"꯫ ꯁꯣꯝꯗꯅ ꯁꯖꯤꯊꯣꯏ ꯑꯗꯨ ꯁꯥꯟꯊꯂꯩꯃꯒꯤ ꯃꯌꯨꯝꯗ ꯊꯥꯡꯁꯥꯡ ꯌꯦꯞꯂꯗꯨꯅ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯟꯊꯂꯩꯃ ꯀꯔꯤꯒꯨꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯑꯃꯈꯛ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯅꯤꯟ ꯐꯪꯂꯕꯗ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯇꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯁꯥꯟꯊꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯖꯤꯊꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯟꯊꯂꯩꯃ ꯈꯪꯂꯗꯨꯅ "ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ? ꯇꯥꯗꯍꯩꯕꯤ, ꯄꯨꯛꯐꯠꯇꯕꯤ, ꯅꯍꯥꯛꯀꯤ ꯃꯇꯝ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯕꯅꯤ"꯫ ꯁꯥꯟꯊꯂꯩꯃ ꯇꯥꯠ ꯇꯧꯔꯗꯨꯅ
Nate nupi macha. Aihaki thawai tadi kanbiyu. Ase haiduna mitrang tauge haiduna hek taubaga thinthaba taudana Sajithoina mahaki thangsang aduna saphuk kanna thinkirami. Santalaima mahaki mitrang adu sizinaduna asokpa adu phahange taubaga Sajithoina maithakta thangkaliba hidak adu haijillamki. Matam aduda Santalaimadu khudak aduda utkumna tumna mangkhirami. Amaromdana Pibarelna Santalaimana piramba mitrangi mahi adu sizinaduna khunja amabu yen ontokhalami aduga miyoiba amuk olhallami. Asigumba mitrang kaya ama pangthoklaba matungda Pibarel adu makhau pongna urabra hojikti lepak asigi ningthau oibada aihak matik charaba ama khangni. Wadu tabada praja sing adusu yaningbagi kholaw lawraklami. Senapati chingkhombana maza ibungo Pibarel bu lepak asigi ningthau wase haiba loidringai Sajithoina asumna lawraklami. Mikup amata ngaiko maza ibungo Pibarel na tawriba mitrang ase yamna phattabani tungda akaiba kaya ama oirakani. Wadu tabada khunja sing adu sauna Sajithoida mamit khana yenglaklami. Pibarel karemnana mayam kari khanbiri aigidi mayamgi apambada yazagani. Asumna hainaringai tanja aduda ngasai mitrang tawbada sizinakhiba miyoi sing adu uchi loina onthoraki. Mataw adu ubada miyoi kharade kiduna chenkhibasu yawrami. Aduga Pibarel bu sauna yenglaklami. Sajithoina pulliba lembabu lauthokpirami. Lemba wana ayang war hakchang ase inam nami itekti nang kaisu tawrui ngai haktang sor sangna holaga layo. Pibarel mahaki mitrangi mahai adu miyamangda utladuna kihallaklami. Aihaki manakta naksina changsilaklabadi mahi ase chaishinduna nakhoibusu uchi olhangani. Lemba sauna chensenduna Pibarel bu saphukanna inthokhirami. Aduga likli adubu thugaiduna manghallami. Mataw adu ubada laipak adugi miyam adu khubak khuraduna laipak asigi ningthodi mahakni asi haiduna launaraklami. Asumna launaraklabada Sajithoi adu yamna haraujarami. Tanja aduda khanghaudana lemba adu masak mataw yamna phazaraba nupa ama onthoraklami. Sajithoi ngakladuna mitpham hongdana lembabu yengjarami. Asumna numit asidagidi lembana ningthau oiduna laipak adugi miyamga tangdu laitana nungai yaifana awat apa laitana nungai na pankhirami.